ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯖꯒꯥ ꯑꯃꯒꯤ ꯋꯥꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯗꯨꯃꯥꯁ ꯕꯤꯆ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯒꯨꯖꯔꯥꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯕꯨꯅꯤ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯏꯪ ꯁꯣꯛ 1965ꯀꯤ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯃꯐꯝ ꯑꯗꯥꯏꯋꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯃꯤ ꯄꯣꯂꯣꯏꯐꯝꯅꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯂꯉꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯕ ꯂꯉꯣꯏꯅꯤ ꯍꯥꯏꯅꯩ, ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯁꯦꯟ꯫ ꯑꯁꯨꯝꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯥꯏꯋꯥꯏꯗ ꯑꯁꯤꯕ ꯊꯋꯥꯏ ꯈꯔ ꯆꯠꯇꯨꯅ ꯂꯩ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯈꯤꯁꯨ ꯍꯥꯏꯅꯩ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ꯫ ꯑꯁꯨꯝꯅ 2004ꯒꯤ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯃꯤꯅꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯑꯣꯏ 3 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 3 ꯑꯁꯤ ꯃꯤꯅꯥꯄꯨꯔꯒꯤ ꯀꯣꯂꯦꯖꯇ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ 3 ꯑꯃꯅ ꯑꯃꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅ ꯇꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯅ ꯑꯃꯅ ꯁꯟꯇꯣꯁ, ꯑꯃꯅ ꯅꯤꯈꯤꯜ, ꯑꯗꯨꯒ ꯑꯃꯅ ꯔꯥꯖ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯇꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯨ ꯔꯥꯖꯅ ꯆꯍꯤ 5 ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯔꯥꯖꯄꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯥꯖꯄꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤ꯫ ꯔꯥꯖꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯐꯪ ꯑꯐꯪ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯈꯤꯜ ꯑꯃꯗꯤ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤ ꯔꯥꯖꯀꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ꯫ ꯃꯕꯥꯅꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯛꯄ ꯃꯆꯥ ꯃꯁꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 3 ꯑꯁꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯕꯛ ꯊꯤꯅꯕ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯈꯤꯜ ꯑꯃꯗꯤ ꯁꯟꯇꯣꯁ ꯃꯕꯥꯅꯤꯅ ꯔꯥꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯥꯖ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯥꯏꯐꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯑꯃꯃꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯜꯂꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯐꯪꯉꯛꯇꯕꯁꯨ ꯌꯥꯏ, ꯃꯗꯨꯅ ꯑꯩꯈꯣꯏ 3 ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯇꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯅ ꯍꯧꯗꯣꯔꯛꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯈꯤꯜꯅ ꯁꯟꯇꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯟꯇꯣꯁ, ꯔꯥꯖꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯥꯗꯤ ꯀꯩꯁꯨ ꯆꯠꯅꯤꯡꯉꯝꯃꯣꯏ, ꯃꯔꯝꯗꯤ ꯔꯥꯖꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯥꯏꯅꯈ꯭ꯔꯦ, ꯃꯗꯨꯅꯅꯤ ꯃꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯇꯣꯁꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯃꯇꯧ ꯀꯔꯝꯅ? ꯃꯕꯥꯅꯤꯗꯤ ꯆꯍꯤ 5 ꯁꯨꯔꯕꯗꯥꯏ ꯈꯪꯅꯕ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯨꯅ? ꯃꯗꯨꯗ ꯅꯤꯈꯤꯜꯅ ꯑꯃꯨꯛ, ꯈꯪꯗꯦ ꯑꯩꯁꯨ, ꯔꯥꯖꯇ ꯍꯪꯁꯤ꯫ ꯔꯥꯖ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯤꯁꯤ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯚꯥꯏ, ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒ ꯌꯥꯝꯅ ꯈꯦꯠꯅꯔꯤꯁꯤꯗꯤ꯫ ꯑꯩꯒꯤꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ? ꯏꯄꯥ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯑꯇꯦꯛꯄ ꯅꯣꯡ ꯌꯨꯕ ꯌꯨꯝ ꯑꯃ, ꯑꯗꯨꯒ ꯑꯁꯣꯟꯕ ꯑꯕꯣꯛ ꯑꯃꯒ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯅꯅꯤ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯗꯤ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯅꯤ, ꯅꯕꯥꯅꯤ ꯀꯣꯏꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯈꯤꯜ ꯑꯃꯗꯤ ꯁꯟꯇꯣꯁ ꯃꯕꯥꯅꯤꯅ ꯔꯥꯖꯄꯨ ꯋꯥꯈꯜ ꯐꯥꯊꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯔꯥꯖꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯤꯈꯤꯜꯒꯤ ꯃꯌꯨꯝꯗ ꯄꯨꯟꯁꯤ, ꯑꯗꯨꯒ ꯗꯨꯃꯥꯁ ꯕꯤꯆ ꯇꯝꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯥꯖꯅ ꯃꯥꯒꯤ ꯃꯕꯣꯛꯇ ꯃꯈꯣꯏ ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯤ ꯃꯕꯣꯛꯅ ꯔꯥꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯔꯥꯖ, ꯕꯣꯕꯣꯛꯇꯤ ꯏꯁꯨꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯕꯣꯕꯣꯛꯀꯤ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯅꯪ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯁꯨ ꯃꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯕꯣꯕꯣꯛ, ꯑꯩ ꯆꯠꯂꯔꯣꯏꯗ, ꯕꯣꯕꯣꯛꯅ ꯆꯠꯂꯅꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯀꯤ ꯃꯕꯣꯛꯁꯨ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯔꯥꯖ, ꯅꯪ ꯆꯠꯂꯨꯔꯣ, ꯇꯧꯕꯗꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯕꯣꯕꯣꯛ
ꯏꯁꯨꯕꯨ ꯌꯨꯝꯗ ꯉꯥꯏꯍꯧꯔꯤ ꯃꯁꯤꯃꯇꯗꯤ ꯏꯁꯨꯅ ꯀꯥꯎꯅꯨꯀꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯥꯖ ꯅꯤꯈꯤꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯗꯨꯃꯥꯁ ꯕꯤꯆ ꯇꯝꯅ ꯈꯣꯡꯁꯥꯜꯂꯝꯃꯤ ꯗꯨꯃꯥꯁ ꯕꯤꯆ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯐꯣꯇꯣ ꯅꯝꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯃꯤꯉꯩꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯃꯤ ꯑꯃꯅ ꯄꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯔꯥꯖꯇ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗꯒꯤ ꯔꯥꯖ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯪꯐꯥꯟ ꯇꯝꯅ ꯆꯦꯟꯈꯠꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯔꯥꯖꯇ ꯔꯥꯖ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯟꯈꯠꯈ꯭ꯔꯤꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯔꯥꯖꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯑꯣ ꯅꯣꯏꯁꯨ ꯀꯥꯔꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ ꯍꯣꯇꯦꯜꯒꯨꯝꯕ ꯑꯃ ꯊꯤꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯥꯏꯗ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯍꯣꯇꯦꯜ ꯑꯃ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯅꯤ ꯐꯪꯉꯝꯃꯤ ꯍꯣꯇꯦꯜ ꯑꯃꯗꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯗ ꯂꯩꯔꯝꯃꯤ ꯑꯃꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯤꯈꯤꯜꯅ ꯁꯟꯇꯣꯁ ꯑꯃꯗꯤ ꯔꯥꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯚꯥꯏ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯍꯣꯇꯦꯜ ꯑꯁꯤ ꯗꯨꯃꯥꯁ ꯕꯤꯆꯇꯒꯤ ꯈꯔ ꯆꯠꯂꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯅ ꯃꯣꯔꯅꯤꯡ ꯌꯥꯍꯧꯔꯛꯄꯗ ꯗꯨꯃꯥꯁ ꯕꯤꯆꯁꯤ ꯎꯕ ꯐꯪꯕ ꯑꯅꯛꯄ ꯍꯣꯇꯦꯜ ꯑꯃ ꯑꯣꯏꯅ ꯊꯤꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯟꯇꯣꯁꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏꯅꯦ ꯚꯥꯏ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯏꯁꯤꯡꯗꯒꯤ ꯀꯥꯔꯛꯄꯗ ꯃꯅꯥꯛ ꯅꯛꯄ ꯑꯗꯥꯏꯗ ꯍꯣꯇꯦꯜ ꯑꯃꯗꯤ ꯂꯩꯍꯧꯕꯅꯤ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯁꯣ ꯂꯣꯏꯅ ꯂꯣꯟꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯔꯥꯖꯇꯤ ꯌꯥꯔꯝꯈꯤꯗꯦ ꯔꯥꯖꯅ ꯃꯈꯣꯏ ꯁꯃꯨꯗ꯭ꯔ ꯃꯅꯥꯛ ꯅꯛꯅ ꯂꯩꯍꯧꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯅꯣꯏꯅ ꯂꯩꯅꯤꯡꯉꯕꯗꯤ ꯂꯥꯛꯑꯣ ꯑꯩꯒ ꯀꯥꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯗꯨꯃꯥꯁ ꯕꯤꯆ ꯃꯅꯥꯛ ꯅꯛꯅ ꯂꯩꯍꯧꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯁꯣ ꯁꯤꯟꯅꯔꯝꯃꯒ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯅꯨꯃꯤꯗꯥꯡꯗ ꯗꯨꯃꯥꯁ ꯕꯤꯆ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯑꯍꯨꯝ ꯚꯥꯞ ꯇꯥꯎ ꯅꯈꯣꯏꯒꯤ ꯐꯅꯕꯅꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯝꯃꯤ ꯀꯔꯤꯅꯣ ꯍꯣꯇꯦꯜ ꯃꯄꯨ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯉꯁꯥꯏꯁꯨ ꯑꯩꯅ ꯏꯁꯤꯡꯗ ꯀꯨꯝꯃꯤꯉꯩꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯈꯣꯡꯗ ꯃꯤ ꯑꯃꯅ ꯄꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯛꯈꯤ ꯑꯩ ꯆꯦꯛꯁꯟꯅ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯤꯈꯤꯜ ꯑꯃꯗꯤ ꯁꯟꯇꯣꯁꯅ ꯌꯨ ꯂꯤꯛꯂꯤ ꯕꯣꯇꯜ ꯑꯅꯤ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯔꯥꯖꯇ ꯌꯨ ꯊꯛꯁꯤ ꯍꯧꯔꯝꯃꯤ ꯃꯗꯨꯗ ꯔꯥꯖꯇꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯤꯈꯤꯜꯅ ꯔꯥꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯊꯛꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯁꯤ ꯂꯥꯛꯑꯣ ꯚꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯈꯤꯜ ꯁꯟꯇꯣꯁ ꯌꯨ ꯉꯥꯎꯃꯟꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯨꯝꯊꯈꯤ ꯔꯥꯖꯁꯨ ꯉꯥꯏꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯗꯨꯃꯥꯁ ꯕꯤꯆꯀꯤ ꯏꯁꯤꯡ ꯏꯄꯣꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯅ ꯏꯁꯤꯡ ꯏꯄꯣꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤ ꯑꯗꯨꯒ ꯔꯥꯖꯇ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯁꯨ ꯌꯨ ꯈꯔ ꯉꯥꯎꯔꯕꯅꯤꯅ ꯏꯁꯤꯡ ꯏꯌꯥꯏ ꯇꯝꯅ ꯆꯠꯅꯕ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯟꯇꯣꯁꯅ ꯔꯥꯖꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯧꯔꯛꯈꯤ ꯔꯥꯖ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯔꯥꯖꯁꯨ ꯏꯉꯛ ꯉꯛꯅ ꯁꯟꯇꯣꯁ ꯇꯝꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯖ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗꯦ ꯃꯗꯨꯗꯒꯤ ꯔꯥꯖꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯅꯣꯡꯉꯥꯜꯂꯒ ꯔꯥꯖ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯝꯈꯤꯗꯦ ꯔꯥꯖꯁꯨ ꯁꯟꯇꯣꯁ ꯑꯃꯗꯤ ꯅꯤꯈꯤꯜꯗ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯩ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯤꯈꯤꯜꯒ ꯁꯟꯇꯣꯁꯀꯅ ꯔꯥꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯃꯨꯗ꯭ꯔ ꯃꯌꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ
makhoi sanarami. Adubu handaksu akiba mataw amada ising adugi manungdagi akiba nupi amagi saktam Ras na urami. Madudagi Ras kanna lautuna kangphan tamna chengkhalaki. Maduda Santos ka Nikhil gana Ras ta kari taurage hangami. Maduda Ras na bai akoi mafam asi thadoktu na chatlasi. Masigi mafam asida akoi kuina leibasi khudong thiba tarani haiduna. Ras mangonda thengnakiba thodok pumba mamanaba ani duda wari tamami. Adubu Nikhil ga Santos kana bai hayeng phawdadi mafam asida leirasi haiduna. Ras bu matam pumbada themduna thanami. Asumna numidangi matamda Ras di hayeng ayuk ngata yumda chatlani haiduna. Phi loisan tasen taurami. Adubu Nikhil ga Santos ka di Dumas Beach samudra mayada numidang aduda aroi boina amukta yengluni. Nang chutsalusi talladi lehuro hairaki. Rasu aroi boina mamanaba anidugi maningdadi thungalage haiduna. Makhoi ahum numidang aduda samudra mapanda laami. Asumna makhoi ngayak mafam adugi numidangi phajabatu yengami. Adubu Ras ki mamita laptakna miyoi mitau kairabi nupi ama makhoi ahumgi manak tamna lakpu urami. Madudagi Ras ki man khiduna mamanaba aniduda khuttinduna bai yengu asida nupi ama akhoi gi manak tamna laglibasi nakhoi ubra lao salasi hairami. Adubu Nikhil amadi Santos makhoi di nupi adu uram khidi. Adubu Ras ki mamittadi nupi adu tamna makhoi na leiriba manak tamna changselaki. Rasu mamanaba aniduda bai sida leire haiduna kanna laurami. Ngayak leiraga Ras gyan tadana lektharaki. Nikhil ga Santos kasu Ras bu masa nomduna kaurami. Adubu angakpa akiba mataw amada Ras ki mamayadu akiba saglol ama lauduna Nikhil amadi Santos tamna chongselaki. Adubu laptakna maibun paiduna miyoi khara makhoi tamna chenselaki. Aduga maibulladuna Ras ki makaidu humami. Madudagi Ras masada gyan tadana lektharaki. Madudagi Ras bu hospital da purami. Adubu Ras di ngayak sor sangna holamduna aroibo oiki. Matam maduda hotel adugi manager duna Santos amadi Nikhil da chairami. Karigino nakoina numidangda mafam maduda changuribadi aina nakoida mafam maduda changano haidra haiduna ngangami. Nikhil Santosu Ras ki thawai yaukdraba hakchang aduda konduna bai akhoi lale haiduna kapami. Asumna matam khara leiraba matung nongma Nikhil amadi Santos ki mamangda Ras ki thawai laktuna asumna hairami. Bai nakhoi ani aibu uba paamadi Dumas Beach da lao. Aidi mafam aduda haujiksu leiri haiduna. Aduga Dumas Beach ki manak nakna leiba miyoi singnasu asumnasu hainaraki. Numidang athengbada Ras ki thawaina Dumas Beach ki ising mayada yamna nungaitana ungduna matam pumbada mafam jaga daiwaida chattuna lei haiduna. Mayam wari asi matang asaida loijare. Wari sibu nungai birabadi channel asibu like subscribe amadi comment tawbiram. Mathangi wari thagalakpada mayam punna muk thengnarasi.